Akasvani Imphal, Ketrimayum Chitrabhanu na pau pazari, Ahan Badamaru eba pau. Maharashtra nursing leki da bagi cham humbudra humdu suba kumon thorom ngasi Imphal ki kanglada pangthokani. Mukhyamatri Nongthombam Biren Singh hairi Raizya sig anaba mafung kaya da tube well hutuna miyam da ising fangan ba hokre amasung Kendriya Science amasung Technology Raizya Mantri Dr. Jitendra Singh hairi hauki ba chahi mapan asida Bharata startup saru chahum hengatle. Maharashtra nursing leki tabagi chama humbudra humdu shubu kumon thorom ngasi pangthokani kumon thorom asi art and culture viva ki makhada state archaeology na senduna Imphal ki kanglada pangthokani thorom asi da Mukhyamantri Nongthombam Biren Singh amasung mahut mantri Yumnang Premchand Singh saruk yagani Mukhyamantri na luchingduna kanglada leiba Maharashtra nursing gi manglenda ikai khumna utkani lunana kanglagi nungjem pukhida tarpan sukatkani ningsing bayai Chingthanlen Pamhaiba natraga maidingu Larian Nonglen Sendrang Manikhom bahaina sukhangnaba Maharashtra nursing na chahi tere khuntakpadagi Manipur bu Burmese singe makhutagi ningtamna papuroknaba honabada achobu thodang laurungki matamdugi Maharashtra Gambhir Singh na Burmese sengnanaba lingkhatkiba Manipur Levy gi commanding officer oina Maharashtra nursing na achobu thodang laurungki Mukhyamantri Nongthombam Biren hairi Raizya sig anaba mafum kaya da tubewell hutuna miyam da ising phangan bangamkre Mukhyamantri na social media da thagalakpa post amagi matung ina hai Minor Irrigation Department ki makhada Raizya sig anaba mafam chani kungani thoida tubewell hutuna miyam da khusin nakre Mukhyamantri na hai thaurang asina matamatangi oiba lau shingu da hena khudong chahalagani ningsing bayai lau shingu gi poto henganhanaba PMKSY gi makhada irrigation well Changa Yankai Sangatnanaba Mukhyamantri na thajaba piba leikrabani masig manungda Chamir Marfudra mangana tubewell ni amasung Yankai mangana jakwell ni More town bu Luna na thamnaba wakhalonda Garvers Carrier Truck ama Travel Affairs Mantri led pau hokim na kusin na kre truck adu Voice of More haraga sukhangnaba Workers and Traders Association More amasung Kuzairo and Lilac Environment Protection Committee Morega Townbu Luna na thambada sinagani Panbaya badi numikharani mamangda More Town da leiriba tukan pham besingda dustbin chama khusna duna More Town yauna Kuzairok amasung Lilac Turel Luna na thamnalba mantri let pau hokimna Moregi miyam da appeal tawkiba lekhrabani Pradhan Mantri Narendra Modi na tha khudingi aroiba nomaising nimita Akasvani gi thongda sandokpa mahaki pukningi wa man ki baat thauram tha asigi aroiba nomaising nimita tangkak chama suragani program asi inkumza lising tarani pangi October 3 Vijay Dashmi nimita hawdokibani hauji fawbada edition marfudra mapan sandokre chama suba edition asiga mari lenana Akasvani na maru oina man ki baat na Bharat pu on ba purukna ba honabada piriba itil gi matangda akhanaba thauram paring amastan dokle Pradhan Mantri ki Man ki Baat ki Yankai Mari Shuba episode ta ising yokna thambagi matangda Sri Modi na phongdokiba wafung khara पानी की कमी से देश के कई हिस्से हर साल प्रभावित होते हैं आपको आश्चर्य होगा कि साल भर में वर्षा से जो पानी प्राप्त होता है उसका केवल 8% हमारे देश में बचाया जाता है सिर्फ 8%। अब समय आ गया है इस समस्या का समाधान निकाला जाए मुझे विश्वास है हम दूसरी और समस्याओं की तरह ही जन भागीदारी से जनशक्ति से 130 करोड़ देशवासियों के सामर्थ्य सहयोग और संकल्प से इस संकट का भी समाधान कर लेंगे Tabiriba pawasi Akasvani Imphal dagini Kendriya Science amasung Technology ki Raizya Mantri Dr. Jitendra Singh hairi haukiba chahi mapan asida Bharata startup saruk chahum hengatle Rashtrapati Bhavan dangarang pangthopa National Innovation Award ki thorom da saruk yaraduna Sri Jitendra hai listing ani tara mari da startup chahum yankai orambadu hojikti startup listing marfudra henna leire hariba matam asida biotech startup yankai digi listing tarukta hengat pangamle Lebasta COVID-19 ki case hengalekil basigi yengduna hospital sing da chathariba mock drill yengshinbagi saruk amu oina haksal amasung yaifa yumbal mantri Dr. Mansukh Mandaviana New Delhi de Labor Ram Manohar Lohia Hospital da chatuni yengshinkre
Leba asigi sarkar amasung lanai hospital sinda COVID-19 mock drill ngarangdagi hawkibani ngashi loshingani. Maresta leba sida hawkiba pum kumri da COVID ki anoba case lising manga chanipar marfu thengnaki kendragi haksal mantraloin hai hariba matamasta leina ashina naramba miyo lising ahum chami marfu matoi naba phakre. Housing active case lising kuntra manga chama mafudra mapan leiri naba fagalapaki changna chada marfudra nipan dasmik tarit ahumne. Manipur da hoji COVID ki active case tarani thoi shukre. Ngaram yoy kuntra COVID-19 test over Imphal West amasung Imphal East tagi miyo amamam positive oiba thengnaki. Ngasi fongba pauche singe maru oiba paugi dama hauzik Chitrabhanu Premchand leire Premchand. Thagachari Chitrabhanu. Manipur ngasi fongli bayam pauche singda electoral roll da photo manaba miyo lak ama hena yorumbagi pau asina ahan be headline tawduna fongna rakli. Pawasi Pongnafam Sangai Express Manipuri amasung English edition naharol gi thaudang ireibak haiba pauche singasigi ahan be headline oiri. Pawasi Huyenlan Pau The People's Chronicle Imphal Free Press Ichel Express hariba pauche sing asigi ahan balamai dasu maroiba pau oina fongna rakli. Trinamool Congress NCP CPI National Party oidre Arvind Kejriwal gi Aam Aadmi Party National Party ki thakta kakhalakre hariba pau asina Ichel Express ki ahan be headline oiri. Pau siga manaba pau Imphal Free Press ki ahan be headline oina fongli. Huyenlan Pau pauche gi ahan ba headline da MLA Thangjam Arun Kumar gi mathakta Y Irabot amasung O Henry na file tawrakpa election petition MLA na maintainable oide hairakpa wakat ki judgment amasung order ngasi lauthoklagani haina fonglakle. Mitop sing athubada khandok houdrabadi elhomi singi khongol mutkhirgani Manipur lengakna NRC updation tawba natraga inau nauna semba ngambra haina Professor RK Narendra na fonglokhiba wafam asi pauche asigi anisuba headline oiri. Sanaleba pauche da lamdam sigi puwariga sagon naraklaba thong nambonbi amuk hanna semjinba haure puwari dagi leraklaba masak mong amata kaihandana semjin gadori haiba pau asina ahanba headline tawri. Pongnafam pauche ge anisuba headline oina Energy Efficiency Index ta Manipur point ama makhaidagi hena hengatpa ngamdri Manipurna apunma point chamagi manungda nipan khaktamak phangli haiba report asi fonglakli. The People's Chronicle da aikhoi gi lam kanagumba amatana khopchilakpa ngamloi haina Amit Shah na phonglokhiba wafambu ahanba headline tawri. Raizya sida yungang yonba yahannaba sarkar asina lokholakpa thorang sing yauna yu thingba ngamdana lakhibagi matang loinana National Family Health Survey gi report na chingma wafam sing asida yumpham oiba liquor policy haina mingthonba wafam asi Sangai Express Manipuri edition gi editorial oina fonglakli. Singda dam gi catchment area da uwa marang kaina hohanduna miyam da thakna chana ba ising marang kaina phanghanabagi wafam asi yumpham oiduna catchment area da sambal khaba haiba mingthonba Pongnafam pauche gi editorial oina fonglakli. Tamelong na fongba the Tamelong Times da Femina Miss India singna Loktak visit tawki Chatra Singha interact tawki haiba pawasi headline tawna fongli the cham pauche da MLA Janghemlung na welfare scheme yenthokre haiba pawasi ahan be headline oina fonglakli. Masauna thar haiba pauche asida Health and IPR Minister Dr. Sapam Ranjanna District Residency for Postgraduate Medical Students lamthakibagi pawasi ahan be headline tawri. Manipur Express amadi Nisin Tuhil tu hariba pauche asi da ahan be headline oina Manipur gi photo electoral list da miyoi lak ama lising kontra humdoi samngaga yankhai taruk chap manaba photo yarom le haina MPCC na thamlakhiba wafambu headline tawduna fongle. Chitrabhanu. Thagachari Premchand aroiba da maroiba pau amuk hanna Maharashtra nursing lekhidabagi chama humudra humdoi suba kumun tharunga se Imphal gi kangla da pangthokani Mukhi Mantri Nongthumbam Biren hairi Rajya sig anoba mafung kya da tubewell hutuna miyam da ising fangan ba hokre amasung Kendra gi Science amasung Technology gi Rajya Mantri Dr. Jitrabhanu Singh hairi haukiba chahi mapan asta Varata startup charu chahum hengatle Paulu Zeri